ngasi phongkiba tongan tongan Manipuri sifong amasum thokiba thawdo wathoksingi maruoibe I pausing khongasaraga Manipur top channel gi maikedi gi myamna thamjagi ahanbada financial year loikhidaure haibagi mipaiba Toubiganu Nangnanaba Soidana Thadok kani Chief Minister financial year loikhidaure haiduna file thadorakte haibagi sen chongmadu Toubiganu Soidana Nangnanaba department khudimaki thadokani haina Manipur gi Chief Minister N Biren phongdokre Chief Minister na social media ra thadokpa video footage amana hai ayamana finding na satnare fine pending laire hairagadi CM da haisi anti corruption cell gi grievance cell gi lairiba number sing aduda phone tawbiro aduga department ta satuna employee sing cell piraga karigumba cell pidrabadi file thado oi haiba wakhalo thadokpiu overdraft tadana bo hona bada nomuni thengthabadi yai maduna tana karigumba makalamatigi wasat wanom senja thumja tawiyaroi kanagumna secretary sangduna employee sing department satuna wasat wanom tawigano soidana file mayam mathau taba financial year gi budget gi thadokom thokpa department khudimaki file sing maram jana matang sana laps oidana ba thadurakani soike aduna hanagi leramba satnabi file tanabi amasum thaubi khotpi tawbigi matangna tension lebigano kana gumba file sanction leraba budget yauraba thadokpa yare haina lebidagi karigumba panduna lebe yaurogadi madu paw pibiro department kudimak financial year gi nangnanaba selfam sing thadokani haina su mangna makhata ki makasa tharak poina to pawmana AAMS ena NS 39 da kawkhiba matam kaktaba counter ban hokre Nagaland tamna lakhiba gari amata salan khitre All Assam Manipuri Student Association AAMS ena ngarang amasum ngasi gi lonaba ihing nungyai digi National Highway kuntraga mapanna kawkhiba matam kaktaba counter banna National Highway da Nagaland tamna lakhiba gari amata salan khitre ngarang All Assam Manipur Youth Association Nagaland gi Southern Angami Public Organization na National Highway sigi Nagaland gi sarukta tha sigi kungom de mari kungamari gi lonaba hingdagi matam kaktaba ban chathakibana Manipur pusilakadaba tangai fadana sangbo polam sairam sing lamdam sigi miyamna fangdabigi asobo awabu kutong sadaba mayuknaribani sapona tawriba matam kaktaba ban asina Manipur gi miyamna thengnariba khudong sadaba si yenglaga AAMS ena ngasi amasung ngarangi lonaba ihing nungyai digi National Highway sigi saruk singda counter ban asi satabawkibani ban asina maram oidana National Highway sida lakpa posai puba gari amadi passenger gari yauna gari amata sathok jasin tohankidi AAMS egi lusingba singna phongdokibada exam thaba mairoi sing emergency gi team police amadi paramilitary force na singbadi ban asina konsinde sapogi ban asi luisindriba fawo makha sathakigani Assam gi mitai taba mapam ayamada ban chathari amasum athuba matamda sapona tawriba banasi luisin biu hainasu pausna makhatana phongdorakli makhasa tharak poina amasum luisilak poina topa paw mana hostel salaiba singi rule semnaba governor da taksingkhre Manipur Commission for Protection of Child Right MCPCR gi chairperson Forelatpam Mani Babu Sharma lusingduna ngasi Manipur gi governor la Ganesan unakiba galonina education ga mari lena hiram singi matana thabak paikhat pinaba haijakre hiram siga mari leinana Mani Babu nai sahi kuina lerik tamdana lakiba mairoi sing haujikti school ka horagli marak sida hostel sina maru oina thokliba crime sing hanthana bagidama hostel charai singi tuwanba rule ama sembinaba governor da haijakre हाइरिब रूल से अनौब सरकार सिगी निमित चामनिदा पाइखकदब प्रोग्राम के मनुंग चलन बिना बसोइजकी मेंबर सिंह मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट की मेंबर सिंह सु ऑर्डर ऑफ वारंट ऑफ प्रोसीड्यूर मनुंग चलन बिना बसोइजकी मणिपुर कोविड कंसल्टेटिव कमिटी दा चाइल्ड राइट कमीशन की मियोइ सिंह सु योहन बिना बाइजकी Makhatana education ngamari lenaba class 1 dagi class 2 फाव की policy sembana singbara child right commission na hairiba recommendation sing thaba oina pangthokpiba amasum haujiki matamda mi sen khalakpana kha hena sawba children's park ama thambina baijaki hairiba thabak sing asi sei sigi manungda soidana pangthok paikhalakani haibigi thajaba lei haina makna phongdoki hainasu pausna makhatana su phongdorakli Atopa paumana public library singi ihau
ꯁꯤꯊꯔꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯂꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯗꯣꯛꯇꯔ ꯔꯥꯙꯦꯁ꯭ꯌꯥꯝ ngasi oiriba manipur gi phiba masida hawalagliba nahasingda asoba khanaba piriba public library singi I hawasi sitharakpagi phibam lakpasida pukningna nuaitaba phawi haina hianglam kendra gi MLA thoksom Radhesyam yumnamna phongdokhre wapamasi hianglam kendra gi mayeng lamjau mayai lekaida kumja English nganiga kundagina kunga mathoigi MLA local area development fund gi makhata saba public library and information center gi building miyamda sinabagi thoramda Dr. Radhesyam yumnamna phongdokibani magna makhatana hai ngasi miyamda sinariba public library and information center asina sitharuraba library gi kanabadu kharada oirabusu tungi hawgolagliba mairoi sing yauna tungan miyoi sing soidana kanaba piba ngamlagani thoramaduda Waikhong Jila Parishad ki Mihut Indrajit Hianglam Jila Parishad ki nominee E Ratan Kumar Saruyakhiena pausi isina support palakli atopa paw mana Kaksing da Vishal Mega Mart hangdokre Kaksing kendra gi hanagi MLA Yingkhom Surchandrana Kaksing lamkhai da nauna saba Vishal Mega Mart shopping center amanga si sangakre sangabagi thoramadu da Wai Surchandrana Manipur gi oina Imphal da Vishal Mega Mart seikragi mamangna hangdokraba matungda ahum suboina Kaksing da hangdokpa si lamdam asomgi miyamgi lebak fawani haidi magna hai mafam asida Vishal Mega Mart asi Sandel Technopol amadi Thoubal district ki mayai oibana thangnariba district singi miyamgi damaktadi kanabi hena phanglagan haidi North East Vishal gi area manager W Mosan hai Vishal store si hangbadagi lamdam asigi thabak phangdraba miyoi kya thabak phanganduna kanaba kharadi soidana piba ngamlagani W Mosin hai Vishal company na thamliba target ti middle amadi lower family sing yamna ahong mamal phanganbani haki thoramadu da Kaksing municipal council gi caretaker chairperson and Sanjit Kumar KMC gi ex councillor sing amadi Vishal company gi marueba miyoi kyasu saruyaki haina paw sina makhatana su phongdorakli amaromdana trial selection pangthoklagani sei gi methagi kunga tarukta gi kunga nipan pawa pangthokadaba yoga physics federation of India gi makhada West Bengal gi Kola Union High School Kolagata pangthokadaba kunga manga suba national yogasna championship 2022 gi trial selection ama lakleba April gi sa 13 numaisu numika ayupung tareta uripok talaiba yoga physics institute and Studies Manipur gi training center kam hostel gi office da pangthoklagani haina yoga physics institute and studies Manipur gi secretary general Dr. G Saitabamana Thadok pasirula mana phongdorakli adu hausikui nandi miyam paus matang sa lusinjarage amasum pathoksagi bsoi gi plan ki biyor simam ngakpigani matam gi bamaru bi pausin sumam da lepalai tarab da pijarake haina thamjari and thank you